ꯂꯩꯔꯤꯕ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡꯒꯤ ꯂꯥꯏꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯍꯩꯔꯣꯛꯂꯣꯝꯗꯒꯤ ꯂꯥꯛꯄ ꯆꯤꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯖꯕ ꯂꯥꯛꯄ ꯑꯃꯗꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯩꯔꯝꯃꯤꯕ ꯖꯒꯥꯗꯨꯒ ꯃꯤꯁꯤꯡꯅ ꯀꯟꯖꯜꯂꯝꯃꯤꯕ ꯑꯦꯔꯤꯌꯥꯁꯤꯒ ꯑꯩꯈꯣꯏ ꯅꯤꯡꯇꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯐꯪꯗꯕ ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯁꯣꯛꯑꯒ ꯂꯥꯏꯗ ꯀꯠꯀꯗꯧꯕ ꯖꯒꯥꯗꯨꯕꯨꯛꯇ ꯃꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯠꯆꯜꯂ ꯊꯝꯕ ꯑꯃꯗꯤ ꯆꯪꯕ ꯌꯥꯍꯟꯗꯕꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯧꯈꯤꯕꯁꯤꯡꯒꯤ ꯄꯥꯜꯂꯝꯕꯁꯤꯡꯅ ꯀꯔꯤ ꯇꯧꯔꯝꯕ ꯀꯔꯤ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕꯗꯨ ꯈꯪꯎꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯝꯕꯤꯔꯝꯃꯤꯕ ꯂꯥꯏ ꯈꯨꯕꯝ ꯑꯁꯤ ꯈꯣꯏꯔꯝꯖꯒꯦ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯣꯔꯁꯤꯗ ꯀꯠꯀꯗꯧꯔꯤꯕ ꯏꯁꯤꯡ ꯁꯣꯛꯐꯝ ꯆꯠꯐꯝꯁꯤꯐꯥꯎꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯆꯪꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯥꯔ ꯋꯦꯌꯔ ꯈꯥꯔꯒ ꯊꯝꯕ ꯑꯃꯗꯤ ꯀꯣꯏꯊꯣꯛꯑꯒ ꯆꯠꯍꯜꯂꯒ ꯏꯁꯤꯡ ꯁꯣꯛꯍꯟꯕ ꯃꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯆꯤꯡꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯇꯧꯕꯇꯕꯨ ꯇꯝꯄꯥꯛꯇꯕꯨꯛꯇ ꯆꯪꯕ ꯌꯥꯗꯕ ꯑꯦꯔꯤꯌꯥ ꯂꯩꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯑꯃꯗꯤ ꯃꯁꯤꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯁꯦ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯤꯔꯤꯕ ꯍꯩꯔꯣꯛꯇꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯅꯁꯨ ꯊꯝꯕꯤꯔꯝꯕꯗ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯀꯠꯀꯗꯧꯔꯤꯕ ꯏꯁꯤꯡ ꯁꯣꯛꯐꯝꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯍꯟꯗꯕꯤꯗ ꯅꯥꯀꯟꯗꯒꯤ ꯀꯣꯏꯊꯣꯛꯑꯒ ꯆꯠꯍꯟꯂꯤꯕꯁꯤ ꯃꯁꯤ ꯀꯅꯥꯅ ꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯧꯈꯤꯕꯁꯤꯡꯒꯤ ꯃꯄꯤ ꯃꯄꯥꯅ ꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗꯒꯤ ꯂꯩꯔꯛꯄ ꯇꯦꯂꯤꯁꯤꯡꯅ ꯃꯈꯣꯏꯗ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯔꯨꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯤ ꯃꯔꯥ ꯇꯥꯅ ꯂꯩꯔꯛꯑꯕꯅꯤꯅ ꯃꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕꯁꯤ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯁꯨ ꯊꯝꯃꯛꯄ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇꯁꯨ ꯃꯈꯣꯏꯅ ꯊꯜꯍꯜꯂꯒꯁꯨ ꯑꯩꯈꯣꯏ ꯊꯝꯃꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯣꯔꯗ ꯀꯠꯀꯗꯧꯕ ꯏꯁꯤꯡꯁꯤꯕꯨꯛꯇ ꯁꯣꯛꯐꯝ ꯃꯐꯝ ꯆꯥꯅ ꯆꯪꯍꯟꯕ ꯌꯥꯁꯜꯂꯛꯇ꯭ꯔꯒꯗꯤ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯈꯠꯄ ꯌꯥꯕꯒꯦ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯑꯗꯨꯝ ꯎꯅ ꯃꯁꯤ ꯍꯌꯦꯡꯋꯥꯏꯕꯨꯛ ꯃꯈꯥ ꯇꯥꯔꯕꯨꯛ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯔꯛ ꯆꯍꯤꯡꯅꯒ ꯑꯗꯨꯝ ꯊꯝꯕꯤꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅ ꯑꯣꯖꯥ ꯃꯁꯤꯗ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯗꯕꯨꯛꯇ ꯅꯤꯡꯇꯝꯅ ꯆꯪꯕ ꯌꯥꯁꯜꯂꯛꯇ꯭ꯔꯒꯗꯤ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤ ꯃꯇꯥꯡꯁꯤ ꯃꯁꯤ ꯔꯥꯀꯦꯁ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯤꯂꯤꯖꯤꯌꯁ ꯄ꯭ꯂꯦꯁꯦꯁꯁꯤꯡꯁꯦ ꯃꯁꯤꯗꯤ ꯐ꯭ꯔꯤ ꯐ꯭ꯔꯣꯝ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯁꯤꯗꯒꯤ ꯃꯗꯨ ꯃꯥ ꯂꯩꯍꯟꯒꯗꯧꯕꯅꯦꯕꯀꯣ ꯈꯣꯏꯔꯝꯃꯤꯕ ꯀꯥꯡꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯁꯦꯀ꯭ꯔꯦꯠ ꯄ꯭ꯂꯦꯁ ꯑꯣꯏꯅ ꯀꯅꯥꯝꯇꯒꯤ ꯏꯟꯇꯔꯚꯦꯟꯁꯟ ꯌꯥꯎꯗꯅ ꯃꯥꯅ ꯆꯪꯅꯤꯡꯕ ꯃꯐꯝꯗꯨꯗ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨ ꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯂꯩꯔꯤꯁꯤ ꯃꯁꯤ ꯃꯣꯇꯤꯞꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯃ ꯃꯁꯤ ꯈꯨꯗꯛꯇ ꯅꯩꯅꯕ ꯌꯥꯔꯣꯏ ꯃꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯁꯨ ꯀꯩꯅꯣꯝꯃ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯪ ꯁ꯭ꯂꯤꯞ ꯑꯃ ꯂꯩꯈꯤꯕꯗꯒꯤꯀꯣ ꯇꯣꯉꯥꯟꯕ ꯃꯁꯤ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤꯅ ꯑꯩ ꯁꯥꯏꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯃꯁꯤꯒꯤ ꯑꯩꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯑꯦꯔꯤꯌꯥꯁꯦ ꯑꯩꯒꯤ ꯏꯟꯇꯔꯚꯦꯟꯁꯟ ꯑꯩꯒꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯩꯒꯤ ꯑꯗꯨ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯄꯤꯕ ꯌꯥꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯝꯄꯜ ꯑꯣꯕꯖꯥꯔꯕꯦꯁꯟꯗꯗꯤ ꯐ꯭ꯔꯣꯝ any side from both any side tegi religious places ama haibusidi sacred place ni masideda lai khoramba laiba kambu singi maikei degi su aduga leriba pot mayam singi athingba natraga akoibuda leiba mayam punamaki natraga government gi maikei degi su haiba mayam sing asidi magi political mileage amagi political perception amagi political perspective amagi magi khoi element mayam sing ase magi mindset ei lokthokadawne from any angle degi ko adu devotee gi maikei degi su at the same time hojiki leriba political khoi government gi machinery sing gi maikei degi su adu akoi leriba mayam punamuki maikei degi su adu kandu da iri haiba mayam sing solution ama lakpa yagadra aina khali natraga di masire da any politics tawna leraga di ko haiba solution leiba yaroi mani politics ai sidiam chati pot amane ko ईश्वर की मिंगदा अमेगी मैम इवन चावख्रबा राम जन्मभूमि की कहीं पैसा मांगे तौनरीसीनको लाइब पोट याम लुब पोट अमने अदुना अखोइना ईश्वर का मई लेना पोट तसेंबगीदी प्रिंसिपल ईश्वर का लेना मरीसीदी मागी मफमदा प्लेसदा माई कल्चरल प्रैक्टिसेसदा मधु डिपेंड तौदेना फिलोसॉफी में लेजेबको इंटरप्रिटेशन में ईश्वर का लेना मरी ओनली थमोजी ईश्वर लेना अदु खकी ट्रांसेंडेंटल रिलेशन अदु खक्तनी ईश्वर का अदुमाय लौजेबको प्रिंसिपल फिलोसॉफी ददी मफमना जगाना प्लेसना लेदनको अदगी लेबो कल्चरल प्रैक्टिसेस मैम सिंग अदुना ईश्वर का मई लेना बनी हाइना लौदेबको प्रिंसिपल दा ईश्वर का लेना मरी है ईश्वर दुगा खक्तनी ट्रांसेंडेंटल रिलेशन अमनी हाइना स्माइल लौजबनीको अतई मैम सिंग अदु एंगोंददी थोदोना याम का हेना मसीगी पोचे इंटरप्रिटेशन ऑफ गॉड की रिलेशन सिगा मयांगा खितंग मसी ताइवनबम लेरमगद्रा
adu dai khangdre adu ai gi oba smile lau jabani na ai sumain to ba ritual gi kari leiba practices mayam sing leidana ko deva karma gi swarat gi khangde amai khang tawri kholi mayam sing asi yauriba mayam sing asi ai thoidon na masi ju thoin darkar oye na khandaba ai leidana ko adu gi keno da principal am sum leijabani na ai ngonda di masi kitang size da khana chaina ba politics to ba khot pa adu to da ta mana hai mana yade adu ga ai ngonda di masi kitang ai gi keno siga mindset se kitang Taiwan iwan na badong na itaw tawe po mayam leina badong na mayang iwani ko aduna ai size da yang keno ai keno si na heng keno ma kamena ma ina soi kha ka phayeng tuing to kha da gamen ta da situation ma thorok pu ai any angle lagi ko ona sai matang de ai yang ka hen ma kamen thamning dre di chumba lan bagi wadu heng kuat na ta ga mai tainari mai mayam se mai achum puthok chala ni ko adu dum lepsa gani adu gi da makte interest le mayam work to bi ri le dana ko ai gi thodona sumbagi posi dai ka hena yaujadabnina adu khangjadabnina ai masi khitang aruba area oibnina ai gi ba yamna strong comment se ai thodonga leite na sumai thamse thagatse oja duga aruba lakcharing yu oja akoi gi maitei frup ka mari leina haiba tare hoji si akoi mut ki dawroba akoi frup singi manungda maitei shu amani na so khoi thambirakle mase poglak padagi hongna angang da ama ani tambi bagi mahuta 1 2 3 tambi kiba imalon singa se musal ka dawri bani so haina so khoi gi el rame so na so khoi thambirakle oja mase lakcharing ni base khoi imalon haiba si na khoi gi ifrup se saktak chari bani adu masi gi mahuta